Connect News Media Tabiriba Singbu Taramna Okchari. Handak Numit Kharani ki mamangda nscn-k-ya Aung faction na Khamtain Khunda nscn-k-ya Aung faction da Onkhiba attack ta Aung faction gi cadre ani siki. Thodo asida Bharat Myanmar border area da active oiriba insurgency politics ta wahang hangnaki. Insurgent group singi marakta ideological struggle tungoina duna masigi mahutta factional power struggle, personal ambition amadi territorial control gi struggle na mahut sin khibagum udli. Asigumba violence asi kari maram gi thoglibano haiba khangnaba hana masi khangba darkar oi madudi Aung kanano amadi mahak kanagi represent tobano. Aung 1973 da Nagaland ga tainaba Ukhrul district ta Nongmai kapam thoiba sing oina poki. Mahak lairik laisu haiba imung da yolak chawraki. Mahaki mapa government school amada headmaster oirami. Thoiba lairik laisu amadi sports animakta excellent oirami. Mahak promising taekwondo player ama oirami. Mahak na gold medal kaya laurami. 1990 ki decade horakpada Thailand da international competition amada Bharat ki represent su tauki. Imphal gi Machalai school da mahi tamlaklaba matungda mahakna Manipur college tagi political science ta graduate amadi post graduate tauki. Adubu history na intervene tauki. 1980 gi late decade ta thoiba United National Liberation Front UNLF ka mari lenaki amadi revolutionary government of Manipur gi damak naha oina spy oiba hoki. 1989 da separatist organization singda action gi matamda chahi tara taruki thoiba insurgent singi mateng tobagi maralda phaduna jail da thamki. Jail da leiduna mahakna class 10 exam thaduna pass tauki. Mahak phakiba asina mahaki punsida turning point ama oiki. Mahaki family gi matung inna Manipur da afaspa gi mingda micham miyambu awaba amadi misi mina kaya nangan khiba thodok kaya na thoiba yamna wakhal waki. Jail state ki violence ki experience amadi afaspa gi pak sorba effect na mahaki manungda asawba amadi seriousness pon ki. Family gi matung inna thoiba conclusion asida yauki madudi democratic process ki mahutta arm struggle khaktana mahaki maramdambu ningtamba ngamannaba amata ngaraba lambi ni. Family gi apamba gi mayokta mahak yum thadoktuna insurgency gi underground world da mangki. Masigi matungda thorakiba thodoksin aduna achobo wahang kaya hangnahanki. Polakpadagi Meitei Hindu thoibana Naga militant movement join tauki. Mahak Christian dharma onki amadi mahaki ming Aung kauki. nscn-k-ya faction gi manungda mahak yangna phagolaki. Masida mahaki gyal loksing amadi political cleverness na maru oiba role lauki. Organization asigi founder S.S. na mahaki history amadi political science ki knowledge bu masak khangki. 1990 ki decade ki mayai phawbada Khablang amadi Aung aduki matik nagnaki. Khablang na mahakpu mahaki satra oina laurami amadi nephew haibadi machagum na khalami. Aung na su Khablang bu mapagum na respect torami. 1998 ta nscn-k-ya na Bharat ka loina na ceasefire tongnakiba matamda Aung formal oina organization asida yauki. Masigi matungda mahak tamna hardline militancy romda changsinki. 1915 da Khablang na peace talk tagi withdraw tawkiba matungda Aung na atopa insurgent leader maru oina Ulfa I gi chief Paresh Barua ga loina na alliance tawki. Report singi matung ina alliance asigi makhada haibadi Paresh Barua gi guidance da 2000 gi decade horakpada Aung Pakistan amadi China da advanced weapons amadi intelligence training phangki. Masina dialogue ki mahutta militarization da hena mahaki priority oiki. Ngasi nscn-k-ya Aung faction gi chairman oina mahak region asigi most wanted militant leader singi manungda ama oina longnai. Adubu masida wahang asi lakli madudi nscn-k-ya Aung da Aung faction na karigi attack tawribano. Aung faction da handak tawkiba attack subnagi ideological difference khakta oina khanba yade. Masi supremacy ki struggle bu udli. Border trade, tax collection route sing amadi regional influence ka mari lenaba strategic area sing da cadre sing territory resource amadi legality da control gi damak toba struggle oina uri.
militant movement gi manungda faction singi marakta thokpa violence na makhoi gi political vision da marai chaithaba toina udli sovereignty gi mingda fight tawba organization ama makhoi masen gi marakta amana amagi mayokta khulai thana badagi ning tambagi wakhalon adu ahangba malai victim singi yeknaba mapan gi natte makhoi masen gi marakta oi aduga violence asida civilian singsu soali contradiction kaya na thalaba movement ama amadi yung angi life story maram asina tragic oheli madudi masida masing thingamdraba false option singna thalami national level gi sports person amadi political science da graduate oirambadagi ngasi mahak loibanaidra conflict ki symbol oire makhoi masen gi marakta ikheng tanaba adugumba movement amagi lead tawri masida sunatna mahaki family nasu mahaki maramda chawthokpagi mahutta awaba oina lawri mahaki mamangam khidaba matamda mahaki manaw nupana haiki madudi makhoi angna khulai thadoktuna yumda halakhanba pami hauzik asengba wahang asi masina te madudi nscn-k gi karamba faction na kanada control tawri asengba wahangdi asigumba movement asigi future karino haibasini insurgent group sing machoi tanaduna amana amagi faction bu hanarabadi aduga political process thadoknarabadi makhoi moral legitimacy mangi asumna Meitei Hindu family da pokhiba thoiba aduga haujikna Naga sovereignty movement gi leader oina Onkhiba Aung nscn-k-ya gi chief oiri adubu afaspa gi miyot minai amadi Maribak maramdambu ningtamhanbagi wakhalonda yum thadokhiba thoiba tasengna ngasi ideological commitment bu tungoinaramduna makhoi masen gi marakta ikheng tanaba opportunity gi adugumba movement amagi yung anna lead tawri video sida ngasi gi dimatang soi fawbadang thagasari